Sugi militant sing ni chingnaba singgang combined force ka khuthokna khrei AR ama soklei ngarang ayuk pung 8 minute kunthra rom tarakpada Imphal SK Sagolmang PS ki jurisdiction manung chaliba dolai thabi mamangge utong lok haina khangnaba mafamda Manipur amasung India government ka suspension of operation sugi ayaba thamnariba militant sing ni chingnaba khulai paiba singna combined force ka khuthoknabada taragani pansuba AR gi personnel ama Pukta nong may maruna panduna sokpadagi helicopter sizinaduna laimakhongi army hospital da puduna laikana khre haire thogdok asigi matangda phangba pauna haibada ngarang ayuk anganbada pung taruk lom tarakbada numit kharani gi mamangda thokiba irang singna maram oiraduna mayum thadokna duna lanjena khiba pukhau Santipur gi miyoi kharana chingya da leiba makhoi gi OK farm da masinjak thaba chatkibane matamaduda singthakta mangjongna lumduna leiramba sugi militant singni chingnaba miyoi singna Oki machinjak tharakhiba khunja sing tamna nongmai round chamarom kapsilakibane thogdok asidagi khunja sing aduna mafam adu thadoglaga chelaklaba matungda utong loki chingthakta khulai paiba militant sing leire haibagi pau chapchana fanglaba matungda IRB amasung police commando yauna handak thokiba irang sing laksinanabagi damak nauna lakhiba taragani pansuba AR gi personnel singa punna khusamnaduna mafam adu tamna sanction khibane combined team na khulai paiba sing adugi khongul liba haurakpada makhoiga hakthengna Thengai na duna militant sing aduna combined force tamna nongmai kapsilakhiba nei maduda combined force ki maike dagisu khut handuna matam khara khut thokna kheng makhata na henba force thomjilaktuna combined team ga khusamdana makhata na satharakpa operation da amuksu militant sing aduga khut thokna rakpadage taragani pan AR ge personnel ama sokhibani haide thogdok adugi matungdasu utong loksingi akoibada henba force amuksu thajinduna thiba humbagi thabak sathaki haide Khut thokna khiba mafam adugi akoibada leiba miyamna phongdorokhibada ngarangi thogdok asina handak thokiba thoganingdaba thogdok sing aduda suda leiba militant singna khulai paiduna yauksile haibasi mayek sengna taklei maram asina makhoigi mathakta lainga ki maikidagi akanba thabak sing laukhat haningi haide suda leiriba singna lo nga ingakte haibadu miyamda khangallo kokome coordination committee on Manipur integrity gi cherolamana committee asiga miyamga na pikhiba deadline adu Ngaha numidang wairam pung 8 da loikhibana maram oidaga hiram aduga mari leinana central amati state laingangna action taker report ama miyamda thambigadabani haire haujik leiriba Manipur gi community ani gi muknariba se yamna singthaningai oina hantharakle adubu amuka hena mahausagumna tangdu laita hanabagi amata ngairaba pambaide phongna khulai paiba kuki militant singa se tasin khomjin anduna masa masagi kemda lehenba masung logi matungina chapchaba action lokhat panatana Atopa pambai amata leiroi haire masi natragade miyamgi thamoida leiriba pendaba amade nungnangba sing kokhanba ngamloi micham miyamgi marakta karigumba matamda muknaba saunaba haibasi lamdamsida kaya ama thokre adubu karigidamak amade karamba wakhalomda sugi militant singna peaceful rally aduda yauksinduna misam miyamdo onsinduna khut tharibano hangle Purup anigi marakta thokiba thogdok aduna maram oiraga mafam kayada panduna lerakhiba miyoi sing saphagada mafamda kokomi amadi mahiroi lup taruka loinana mapung phana mateng pangduna lakle miyoi lising kaya masa masagi saphagada mafamda yahon khre haire haujik oiriba Manipur gi phibam ase athuba matamda hanagi mahausagi phibamda hanjina bahona bayaba pumnamak kokomi gi maikidage honaduna lakle amasung makhata na su hona khigane Southeast Asia da khukan banganna Asiatic power oina palamba ipa ipu singi macha singni aikhoi haibaga loinana aikhoi gi thauna amadi pangal haujiksu handri haina makha tarakle